ꯑꯗꯨꯅꯤ ꯑꯍꯟꯒ ꯂꯩꯕ ꯍꯥꯏꯁꯦ ꯋꯥꯏ ꯈꯔꯗꯤ ꯍꯥꯏꯗꯤ ꯆꯦꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯋꯥ ꯉꯥꯡꯕ ꯑꯁꯦꯡꯕꯩꯗꯨꯗꯤ ꯑꯁꯦꯡꯕ ꯃꯥ ꯍꯥꯏꯁꯦ ꯑꯃ ꯑꯣꯏ ꯑꯁꯦꯡꯕ ꯑꯃ ꯌꯥꯎꯗꯦ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯑꯩꯒ ꯃꯥꯟꯅꯕ ꯍꯣꯏ ꯍꯧꯖꯤꯛ ꯃꯁꯛꯇꯕꯨꯗꯤ ꯑꯩꯅ ꯑꯍꯟ ꯃꯥꯜꯂꯝꯕꯁꯨ ꯌꯥꯏ ꯆꯍꯤꯗꯗꯤ ꯃꯥꯅ ꯆꯍꯤꯗꯤ ꯑꯩꯒ ꯃꯥꯁꯦ ꯌꯥꯝꯅꯗꯤ ꯈꯦꯠꯅꯖꯗꯦꯕꯀꯣ ꯑꯩꯗꯤ ꯊꯨꯅꯈ꯭ꯔꯕꯣꯏꯗ ꯑꯩꯗꯤ ꯇꯨꯗ ꯄꯣꯛꯄꯅꯤ ꯑꯩꯅ 91 93 82ꯗ ꯄꯣꯛꯄꯗꯒꯤ ꯆꯍꯤ ꯀꯌꯥ ꯆꯍꯤ 94 ꯁꯨꯔꯕꯅꯤ 93 ꯗ 94 ꯔ ꯀꯌꯥꯅꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯌꯨꯛꯇ ꯂꯨꯖꯕꯗꯤ ꯂꯣꯏꯔꯝꯃꯤꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗꯨꯒ ꯂꯩꯁꯤꯡꯁꯦ ꯅꯥꯄꯤꯅ ꯌꯣꯝꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯗꯤ ꯂꯩꯁꯦ ꯈꯔ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯁꯨꯕ ꯌꯥꯏ ꯍꯥꯏꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗ ꯑꯗꯨꯝ ꯑꯩꯅ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯀꯩꯝꯇ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯌꯥꯎꯗ꯭ꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯏꯃꯨꯡꯗ ꯊꯝꯃꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯗꯕꯜ ꯈꯤꯇꯪ ꯑꯃ ꯊꯥꯡꯒꯠꯂ ꯊꯝꯕ ꯑꯗꯣ ꯃꯅꯨꯡꯁꯦ ꯄꯨꯔꯥ ꯀꯪꯕꯅ ꯂꯣꯏꯔꯦ ꯑꯗꯨꯁꯨ ꯈꯔ ꯊꯥꯗꯣꯛꯄꯤꯒꯦ ꯂꯩꯕꯥꯛ ꯑꯅꯧꯕ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯈꯣꯡꯁꯦ ꯄꯨꯔꯥ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯅꯥꯁꯦ ꯐꯖꯗꯤ ꯌꯥꯝ ꯐꯖꯩ ꯁꯤꯁꯦ ꯐꯖꯅ ꯆꯥꯎꯔꯒ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯗꯣ ꯁꯤꯗꯁꯨ ꯃꯅꯥ ꯑꯆꯧꯕꯤꯁꯨ ꯂꯩꯌꯦꯕ ꯁꯤꯁꯤꯅ ꯃꯅꯥ ꯑꯀꯨꯞꯄꯤꯅꯤꯀꯣ ꯑꯀꯨꯞꯄꯤ ꯑꯆꯧꯕꯤꯁꯤꯗꯤ ꯍꯤꯡꯕꯗ ꯑꯃꯨꯛ ꯍꯤꯡꯈ꯭ꯔꯗꯤ ꯃꯣꯏꯁꯤꯗꯤ ꯍꯤꯡꯕꯗ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯅꯤꯗ ꯌꯥꯝꯅ ꯃꯤꯉꯣꯠ ꯈꯤꯇꯪ ꯇꯧꯕ ꯃꯊꯧ ꯇꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛ ꯀꯗꯥꯏꯗꯒꯤ ꯂꯧꯁꯤꯒꯦ ꯂꯩꯕꯥꯛ ꯂꯧꯒꯦ ꯀꯔꯤ ꯄꯣꯠ ꯅꯠꯇꯦ ꯃꯁꯥꯒꯤꯁꯤꯗꯅꯤ ꯂꯩꯕꯥꯛ ꯈꯔ ꯑꯣꯟꯗꯣꯏꯅꯤ ಕಿಶಲ್ಲದಿ ಫಾವ Dalian. Asyik gula tinggal untuk kita apa?
ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯒꯨꯂꯥꯞ ꯁꯥꯠꯄꯁꯤꯡꯗꯣ ꯒꯨꯂꯥꯞꯁꯦ ꯂꯣꯏꯅ ꯈꯔ ꯁꯥꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯒꯨꯂꯥꯞꯁꯦ ꯁꯥꯠꯄꯕꯨ ꯂꯣꯏꯔꯗꯤꯀꯣ ꯑꯗꯨꯝ ꯁꯥꯠꯄ ꯂꯣꯏꯕꯒ ꯀꯛꯊꯠꯄ ꯁꯥꯠꯄ ꯂꯣꯏꯕꯒ ꯀꯛꯊꯠꯄ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯋꯥꯡꯈꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯥꯠꯄ ꯂꯣꯏꯕꯒ ꯀꯣ ꯀꯛꯊꯠꯂꯦꯕ ꯑꯁꯤꯁꯦ ꯑꯁꯤꯒꯩ ꯑꯃꯨꯛ ꯃꯆꯥ ꯀꯛꯑꯒ ꯆꯤꯡꯁꯤꯜꯂꯒꯗꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯑꯁꯤꯒꯩꯒꯤꯅꯦ ꯑꯁꯤ ꯃꯃꯥꯡꯗ ꯀꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯅꯦꯝꯃꯤꯁꯦ ꯎꯔꯕꯣ ꯑꯗꯣ ꯃꯆꯨꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯂꯔ ꯑꯣꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯁꯤꯁꯨ ꯁꯤꯒꯤ ꯆꯦ ꯂꯩꯁꯤꯁꯨꯅꯦ ꯀꯛꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯠꯇꯤ ꯁꯥꯠꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯤ ꯁꯤꯠꯂꯒ ꯑꯁꯤ ꯑꯋꯥꯡꯕꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯀꯛꯇ꯭ꯔꯤꯁꯦ ꯂꯩꯗꯤꯒ ꯃꯁꯛ ꯂꯩꯗ ꯎꯗ꯭ꯔꯣ ꯃꯇꯝ ꯄꯣꯡꯕ ꯂꯩꯗ ꯃꯇꯨꯡꯗ ꯂꯩꯗꯤ ꯆꯨꯝ ꯂꯩ ꯄꯣꯡꯕ ꯂꯩꯁꯤꯗꯤ ꯁꯤ ꯀꯣꯝꯂꯥ ꯑꯃ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯝꯕꯅꯤ ꯇꯤꯟ ꯊꯥꯔꯦ ꯁꯤꯁꯨ ꯇꯤꯟ ꯀꯩꯅꯣ ꯍꯤꯡꯒꯥꯛ ꯑꯗꯨꯅꯅꯤ ꯃꯥ ꯑꯆꯧꯕ ꯀꯣꯝꯂꯥ ꯑꯃ ꯄꯥꯜꯂꯝꯃꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯀꯣꯝꯂꯥꯅꯦ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯇꯤꯟ ꯊꯥꯔꯦ ꯍꯤꯡꯒꯥꯛ ꯅꯞꯄ ꯃꯥꯜꯂꯦ ꯃꯅꯥ ꯂꯣꯏ ꯆꯠꯊꯣꯛꯈ꯭ꯔꯦ ꯀꯣꯝꯂꯥꯗꯨ ꯇꯧ ꯁꯥꯠꯂꯤꯕ ꯃꯃꯥꯡ ꯇꯣꯡ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯩꯍꯥꯎ ꯌꯥꯎꯗ꯭ꯔꯦ ꯂꯩꯁꯤꯡꯁꯦ ꯃꯈꯣꯡꯁꯤꯡꯁꯦ ꯆꯥꯎꯅ ꯀꯛꯆꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯥꯗꯣ ꯁ꯭ꯄꯥꯏꯗꯔ ꯄ꯭ꯂꯥꯟꯗꯣ ꯑꯁꯤꯅ ꯑꯆꯧꯕꯅꯤꯀꯣ ꯑꯆꯧꯕꯁꯦ ꯑꯍꯥꯟꯕꯗ ꯕꯣꯔꯥ ꯃꯆꯥꯗ ꯊꯥꯔꯝꯃꯦꯕ ꯃꯣꯏꯁꯦ ꯍꯤꯡꯕꯗꯗꯤ ꯌꯥꯝ ꯏꯀꯥꯏꯗꯦꯗ ꯑꯃꯨꯛꯄꯨ ꯍꯤꯡꯈ꯭ꯔꯗꯤꯀꯣ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯥꯏ ꯃꯇꯣꯟ ꯑꯃꯨꯛ ꯃꯔꯣꯡ ꯆꯣꯡꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯕꯁꯇꯥꯒꯨꯝꯕ ꯃꯆꯥꯗ ꯊꯥ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯂꯣꯏ ꯁꯪꯗꯣꯛꯄꯤꯔꯦ ꯁꯤꯒꯨꯝꯕꯗꯤ ꯍꯥꯏꯗꯤ ꯄꯣꯠ ꯃꯆꯥ ꯈꯥꯂꯤ ꯂꯩꯕꯁꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯁꯤꯒ ꯂꯣꯏ ꯁꯪꯗꯣꯛꯄꯤꯔꯦ ꯑꯁꯤꯁꯦ ꯀꯩꯅꯣ ꯃꯥꯟꯕꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯥ ꯁꯤꯁꯦ ꯐꯛꯇꯤ ꯆꯥꯎꯖꯔꯦ ꯁꯤꯁꯨ ꯑꯩ ꯗꯨꯀꯥꯟꯗꯁꯨ ꯁꯤꯒꯤ ꯁ꯭ꯄꯥꯏꯗꯔ ꯄ꯭ꯂꯥꯟꯁꯦ ꯑꯃꯈꯛ ꯑꯅꯤꯈꯛ ꯄꯨꯔꯅꯤ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟ ꯑꯃꯒ ꯁ꯭ꯄꯥꯏꯗꯔ ꯄ꯭ꯂꯥꯟ ꯑꯃꯒ ꯑꯗꯩꯗꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯒꯨꯂꯥꯞ ꯀꯛꯊꯠꯄꯁꯤꯡꯗꯣ ꯒꯨꯂꯥꯞꯁꯤꯡꯗꯣ ꯗꯥꯔꯤ ꯃꯄꯥꯟꯁꯤꯡ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯀꯥꯔꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯁꯦꯀꯣ ꯗꯥꯔꯤꯁꯤꯒꯤ ꯃꯈꯥꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯄꯛꯀꯥ ꯇꯧꯗꯕꯅꯤ ꯑꯗꯨꯗꯨꯅ ꯀꯥꯔꯄꯦꯠ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯥꯟꯅ ꯊꯥꯅꯈꯤꯕꯒꯤ ꯑꯂꯦꯝꯕꯁꯤꯡꯗꯣ ꯑꯁꯤꯒ ꯊꯥꯖꯤꯜꯂꯤꯕ ꯀꯥꯔꯄꯦꯠ ꯁꯦꯒꯥꯏꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯒꯅꯦ ꯁꯤꯒ ꯊꯥꯖꯤꯜꯂꯤꯕ ꯑꯗꯨꯅ ꯁꯤꯒ ꯒꯨꯂꯥꯞꯁꯦ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯤꯕ ꯀꯥꯔꯛꯁꯤꯒ ꯁꯨꯃꯥꯏꯅ ꯇꯥꯞꯇ ꯊꯥꯕꯗꯩꯗꯤ ꯁꯤꯒ ꯊꯥ ꯂꯩꯕꯥꯛꯇꯗꯤ ꯃꯦꯟꯗꯤ ꯒꯨꯂꯥꯞꯁꯦ ꯂꯩꯕꯥꯛꯇ ꯊꯥꯒꯗꯕꯅꯦꯕ ꯑꯁꯤ ꯂꯩꯁꯤꯅꯅꯦ ꯑꯩꯅ ꯊꯥꯖꯤꯜꯂꯨꯕꯗꯒꯤ ꯑꯦꯛꯗꯝ ꯂꯣꯏꯔꯦ ꯖꯪꯒꯣꯟ ꯑꯗꯨꯃꯥꯏꯅ ꯑꯣꯟꯈ꯭ꯔꯦ ꯀꯛꯊꯠꯄꯤꯗ꯭ꯔꯦ ꯑꯩꯅ ꯂꯩ ꯁꯥꯠꯄꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯡꯕ ꯈꯣꯠꯄꯒꯤ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯁꯦ ꯁꯤ ꯃꯥꯏꯀꯩꯗꯤ ꯑꯃꯐꯥꯎ ꯁꯦꯡꯗ꯭ꯔꯤꯀꯣ ꯁꯤ ꯃꯥꯏꯀꯩꯁꯦ ꯁꯦꯡꯗ꯭ꯔꯤ ꯍꯌꯦꯡ ꯁꯦꯡꯉꯅꯤ ꯁꯤ ꯀꯛꯐꯩꯒꯅꯕ ꯈꯪꯗꯦꯕꯣ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯒ ꯒꯨꯂꯥꯞꯁꯤꯡꯁꯦ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯃꯇꯛ ꯊꯥꯗꯣꯏꯕ ꯁꯤ ꯃꯥꯏꯀꯩꯁꯤꯗꯤ ꯁꯦꯡꯗꯣꯛꯇ꯭ꯔꯦ ꯑꯁꯤ ꯍꯌꯦꯡ ꯁꯦꯡꯉꯒꯦ ꯑꯁꯤ ꯎ ꯃꯣꯔꯣꯛ ꯆꯔꯥ ꯉꯥꯛꯇꯅꯤ ꯁꯤꯁꯤꯗꯤ ꯎ ꯃꯣꯔꯣꯛ ꯆꯔꯥ ꯉꯥꯛꯇꯅꯤ ꯑꯁꯤꯗꯤ ꯉꯁꯤ ꯇꯧꯔꯔꯣꯏ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯗꯨꯀꯥꯟ ꯆꯠꯇꯣꯏꯅꯤꯀꯣ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤ ꯄꯨꯡꯁꯨ ꯇꯥꯔꯦ ꯑꯩꯅ ꯐꯤꯁꯨ ꯈꯔ ꯀꯛꯀꯦ ꯍꯥꯏꯅ ꯄꯨꯔꯛꯄ ꯐꯤꯁꯨ ꯀꯛ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯪꯒꯨꯔꯁꯤꯡꯁꯨ ꯄꯥꯟꯗ꯭ꯔ ꯃꯥꯜꯂꯦ ꯑꯪꯒꯨꯔ ꯑꯍꯨꯝ ꯄꯥꯜꯂꯝꯕ꯭ꯔꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯃ ꯀꯦꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯣ ꯑꯥꯗ ꯏꯃꯥꯏ ꯄꯦꯝꯃ ꯎꯔꯝꯃꯔꯣꯏ ꯑꯃꯈꯛ ꯂꯩꯔꯤ ꯎꯕ꯭ꯔꯣ ꯃꯁꯥ ꯊꯥꯎꯔꯒ ꯃꯁꯥ ꯊꯥꯗꯣꯛꯀꯗꯕꯅꯤ
ꯀꯥꯏꯗꯔꯣ ꯑꯩ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯎꯔꯦ ꯑꯁꯤꯁꯦ ꯃꯥ ꯄꯥꯟꯗꯦꯗ ꯑꯁ ꯀꯦꯟꯒꯤ ꯑꯅꯤꯃꯨꯛꯀ ꯄꯥꯟꯖꯕꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯄꯣ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯇꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯈꯣꯡꯒꯨꯜ ꯍꯥꯝꯗꯣꯛꯆꯔꯨꯔꯒꯦ ꯂꯨꯖ ꯈꯣꯠꯆꯕꯗꯤ ꯉꯁꯥꯏ ꯂꯣꯏꯖꯔꯝꯃꯤ ꯂꯨꯖꯗ꯭ꯔꯤꯉꯩꯗꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯄꯨꯡ ꯃꯝꯃꯤꯁꯦ ꯂꯥꯏꯠꯀ ꯊꯥꯟ दुकान बोल भी चलो बड़ी मैम ममांग कोई ममांग ने दुकान ले बाबा मैं आप कहना नहीं यहाँ लग गया वैसे ये मुझे आई ना अन ममान रहा कोई ना पानी से निकाल आई ना वो एक गाड़ी में से कहता बने आई ना गरा मैं वो एक ओलू बता को 59 58 59 से तुम ले गया बाबा हाना तक 58 59 से अदो गरा से ओलू बता ने 62 ले तो तरह हल लेना सही तरह हल लिखा है 62 ले रंबे वाली नहीं वाई सो पूरा सो कोई आई नहीं 62 ले रंबे तो आई वेट सा सब भारी बड़ा है ना मक्खा के ना जे फाल ले ना मुझे अब तक चल रहा मैं अब मैं शुरू लगा मैं उनका तो बने बाबा तरह हल ले आई तरह मन आई के माने सही दी हम खेना दे बाबा सही हम मुतनी खेना दे सही हम आनी मुतना नहीं आई दी क्लास 7 का क्लास 7 का मा 12 का ना तो बोय को जब मा पान ना से गला चॉकलेट हम जगह को लगा ओके अदोनी हंगा ले बाय से वाई खरा चे दिना जांगा कब से वांगा असेंग बेदी असेंग मा हाय जे अमो ओय असेंग मा म याव जे ओय जे मा तनी आई मा ने मा रेंग ने होय बुजी अम संग तबदी आई ना हन मा लबा जे जही तनी मा ना जही दी आई मा से याम ना खेना जे दे बाबा आई दी ना रबुला आई दी 93 yes 93 kan आई दी तो दबो बनी आई ना 91 93 आई दी तो दबो देख से क्या इस चेन नहीं पूजा कैसे हो रहा है 93 kan ni मैं क्या कहूं 93 इधर 94 आ गया मागी दी 89 90 ने अब आई दी 95 ni lagi suwadi hairani ai lagi han mama la ne suwadi hairani 95 ada ai music puja yo de ai music pura music ai ke saraga paro ki time sak chadre pura hele ada wah hanu le bisa kasi ji tahu saya tahu ndo ni drai मैं हम सुनियो अन दी तो ले को ये हाजो नि लाई को ए थबक थैंक जे ले रो बाय बाय ai không mua cái mua chỉ cần ăn một cái mua mà cái xe bèm sẽ đi em thì khi nào bên đây bảo có thì mà là đi cái khác tên họ ấy cái mà nó sẽ cũng lên gà cái rác sẽ em mà đi mà nó không đi vào cái đó đúng không tên em là khi nào bên đây đó ai đi nuôi ở nuôi hay là đi ăn số hành đi mà đi làm đó đi mà sẽ tao ai nó mua về sẽ mua cái hè lẽ 58 59 đó là bây giờ họ chỉ ai năng làm all được đó 62 ấy đó là bây giờ cái sao thì ai rồi cái na cái mà cái khăn này yêu rồi bây giờ mà cái ai xem mà sai ăn nuôi này ai hà là đi bắt đi ba lại mua cái vật chất bị hình thành cái được vậy rồi mình ở đây chụp photo cái này ở đây chụp hình đẹp ở đây chụp hình đẹp photo chụp sát sát lagi yang apa đi para mình mẹ bà ở đây cứ एकदम अंगांग यार मतलब देखिए मैं साथ से खुद नहीं तो पहले देखते हम से कर शुरू शुरू वाला बकन जाते तो नहीं नहीं तो ना कर शुरू सिंबल को कर करना से इसा से करा वो
ꯑꯗꯒꯤ ꯋꯦꯠꯁꯦ ꯈꯔ ꯇꯥꯅꯕꯅ ꯑꯗꯩꯗꯤ ꯑꯆꯥꯕꯁꯨ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯆꯥꯔꯒ ꯑꯗꯩꯗꯤ ꯕꯥꯔꯣ ꯇꯥꯏꯝꯁꯦ ꯑꯁꯤ ꯆꯥꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯦꯡꯕꯨꯗꯤ ꯊꯦꯡꯖꯜꯂꯦ ꯐꯤꯁꯨ ꯄꯨꯔꯛꯏꯃꯤ ꯀꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯐꯤꯁꯨ ꯀꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯗꯨꯀꯥꯟ ꯆꯠꯂꯒꯦ ꯃꯌꯥꯝ ꯊꯕꯛ ꯊꯅꯥ ꯈꯔꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯆꯠꯄꯒꯤ ꯉꯥꯏꯍꯥꯛ ꯗꯨꯀꯥꯟ ꯍꯥꯡꯖꯔꯨꯔꯒꯦ ꯃꯇꯝꯁꯤ ꯑꯗꯨꯝ ꯊꯦꯡꯖꯜꯂꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯂꯨꯖ ꯀꯥꯔꯛꯄꯗꯣ ꯀꯔꯤꯝꯇ ꯇꯩꯍꯧꯗꯕꯩ ꯋꯥꯅꯤꯕꯨ ꯃꯥꯏꯒꯁꯦ ꯑꯩ ꯃꯌꯥꯝ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯣꯇꯁꯀꯤ ꯁꯤꯁꯦ ꯕꯨꯁꯇꯔ ꯀ꯭ꯔꯤꯝꯁꯦ ꯌꯥꯝ ꯂꯩꯔꯝꯕꯁꯤꯡꯗꯣ ꯑꯁꯤꯅ ꯂꯣꯏꯅ ꯀꯣꯛꯈꯤꯕ ꯁꯤꯒꯨꯝꯕ ꯂꯣꯇꯁꯀꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀ꯭ꯔꯤꯝ ꯃꯌꯥꯝ ꯈꯔ ꯁꯤꯖꯤꯟꯅꯕꯗꯒꯤꯀꯣ ꯑꯗꯨꯅ ꯃꯥꯏꯁꯦ ꯑꯗꯨꯗꯩꯗꯤ ꯈꯔ ꯂꯣꯏꯅ ꯗꯥꯛ ꯑꯌꯥꯝꯕ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯣꯏꯂꯤꯗꯤ ꯈꯤꯇꯪ ꯑꯣꯏꯀꯣ ꯍꯧꯖꯤꯛꯀꯤ ꯁꯝꯃꯔ ꯃꯇꯝꯗ ꯇꯩꯕ ꯃꯇꯝꯗꯗꯤ ꯑꯣꯏꯂꯤꯗꯤ ꯈꯔ ꯑꯣꯏ ꯌꯥꯝꯅ ꯇꯩꯗꯦꯗ ꯈꯇꯪ ꯗꯨꯀꯥꯟ ꯆꯠꯂꯝꯗꯥꯏꯒꯤ ꯈꯇꯪ ꯃꯥꯏꯁꯤꯗꯤ ꯂꯨꯖ ꯀꯥꯔꯒ ꯉꯁꯥꯏ ꯀꯔꯤꯝ ꯇꯩꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯃꯥꯏꯁꯤ ꯌꯥꯝ ꯅꯥꯟꯗꯤ ꯅꯥꯜꯂꯤꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯃꯃꯥꯏꯁꯤꯗꯤ ꯃꯌꯥꯝ ꯎꯔꯤꯡ ꯀꯩꯀꯥꯒꯗꯤ ꯑꯃꯐꯥꯎ ꯊꯨꯡꯖꯗꯦꯕ ꯑꯗꯨꯁꯨ ꯀꯩꯅꯣꯗꯤ ꯇꯧꯏ ꯑꯣꯏꯂꯤ ꯑꯣꯏꯕꯁꯤꯅꯗꯤ ꯈꯔ ꯐꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯄꯤꯁꯨꯝ ꯈꯔ ꯌꯦꯛꯁꯜꯂꯅꯤꯀꯣ ꯑꯗꯨꯗꯒꯤ ꯂꯤꯞꯁꯇꯤꯛ ꯈꯤꯇꯪ ꯊꯥꯔꯅꯤ ꯌꯥꯔꯦ ꯑꯗꯩ ꯕꯤꯟꯗꯤ ꯃꯆꯥ ꯑꯃ ꯅꯝꯁꯤꯜꯂꯅꯤ ꯌꯥꯝ ꯍꯥꯔꯕ ꯈꯪꯗꯦꯀꯣ ꯌꯥꯝ ꯍꯥꯔꯕ 손살질러서 하나 야다 suka na sabay daw na hindi magkukang kapisak naman nandiyan pisak ay na naba binidya pa gan ba niyan ay bitsi pa iba ganun doon sige sa tuya na tayo ꯊꯥꯏꯒ ꯈꯪꯗꯦ ꯁꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯤꯁ ꯕ꯭ꯌꯨꯇꯤꯒꯤꯅꯦꯕꯀꯣ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯕ ꯁꯣꯝꯃꯣꯏ ꯑꯁꯤꯁꯤꯅ ꯃꯥꯏꯒ꯭ꯂꯦꯝꯒꯤ ꯁꯤꯁꯤꯅꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏ ꯃꯥꯅ ꯁꯤ ꯈꯤꯇꯪ ꯊꯥꯖꯤꯜꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯦꯕ ꯂꯣꯏꯔꯦ ꯊꯥꯏ ꯀꯩꯝ ꯈꯪꯗꯕꯩ ꯋꯥꯅꯤꯗ
ꯁꯝꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯂꯣꯏꯔꯦ ꯂꯥꯛꯑꯒ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩ ꯗꯨꯀꯥꯟ ꯆꯠꯄ ꯈꯣꯠꯄꯒꯗꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯎꯠꯆꯔꯔꯣꯏꯀꯣ ꯑꯗꯨꯝ ꯉꯁꯤꯒꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯝ ꯉꯝꯃꯒꯗꯤ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯕꯅꯤꯅ ꯈꯔꯁꯨ ꯀꯣꯝꯕꯨꯗꯤ ꯑꯗꯨꯝ ꯀꯣꯝꯃꯦꯕ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯌꯥꯎꯗꯕꯁꯦ ꯈꯔꯗꯤ ꯀꯣꯝꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯗꯨꯀꯥꯟꯁꯦ ꯆꯠꯂꯅꯤ ꯗꯨꯀꯥꯟ ꯆꯠꯂꯒ ꯊꯕꯛ ꯈꯔ ꯁꯨꯔꯨꯔꯅꯤ ꯑꯗꯩ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯅꯤꯀꯣ ꯄꯨꯡ 2ꯒꯤꯗꯨꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯁꯤꯒ ꯌꯨꯝꯗ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯄꯨꯡ 3, 4기ꯗꯨꯒ ꯑꯃꯨꯛ ꯗꯨꯀꯥꯟ ꯍꯥꯡꯕ ꯆꯠꯂꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯕ ꯈꯣꯠꯄꯁꯨ ꯃꯇꯝꯁꯦ ꯁꯪꯗꯕ ꯅꯨꯡꯗꯥꯡ ꯇꯧꯔꯦ ꯑꯗꯨꯝ ꯊꯕꯛꯁꯦ ꯉꯥꯏꯍꯥꯛ ꯋꯥꯅ ꯁꯨꯔꯨꯔꯕꯅꯤꯅ ꯅꯨꯡꯗꯥꯡ ꯇꯧꯔꯦ ꯑꯗꯨꯝ ꯆꯪꯕꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯇꯥꯕ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯣ ꯏꯗꯤꯠ ꯇꯧꯕ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝ ꯅꯝꯅ ꯂꯩꯕ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯠ ꯇꯧꯕ ꯃꯇꯝ ꯁꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯅꯦꯜ ꯄꯦꯟꯗꯣ ꯌꯦꯡꯉꯨ ꯈꯨꯠꯀꯁꯦ ꯌꯦꯡꯉꯨ ꯁꯤꯐꯥꯎ ꯊꯥꯕ ꯃꯇꯝ ꯁꯪꯖꯗ꯭ꯔꯕꯅꯤ ꯑꯩꯅ ꯌꯦꯠꯁꯤꯁꯨ ꯊꯥꯖꯤꯜꯂꯦꯕ ꯌꯦꯠꯁꯤꯅ ꯊꯥꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯈꯨꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯑꯃ ꯁꯨꯖꯜꯂꯨꯕꯗꯒꯤ ꯏ ꯑꯁꯤꯕ ꯆꯪꯉꯤꯕꯀꯣ ꯑꯗꯨꯗꯨꯅ ꯈꯨꯕꯤꯁꯦ ꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯕ ꯑꯣꯏꯔꯦꯕꯀꯣ ꯈꯩꯕꯣ ꯑꯃ ꯏꯁꯤꯅ ꯂꯩꯕ ꯎꯕꯗ ꯌꯥꯝ ꯊꯤꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯦꯜ ꯄꯦꯟꯁꯦ ꯇꯧꯁꯜꯂꯤꯅꯦꯕ ꯈꯨꯠ ꯈꯨꯠꯁꯤꯁꯨ ꯑꯁꯤꯁꯨ ꯂꯣꯏꯅ ꯀꯣꯛꯊꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤꯀꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯕꯥꯏ ꯕꯥꯏ